ngasi numida wairam phong hiba tongan tongan ba Manipuri si phong singdigi maru oibe I pauk sung khongatcharaga Manipur top channel gi maikedi gi myamda thamsige ahanbada Manipur gi sakhau Europe country singda tha ba haunaba official oina launch tawkhre war on drugs ta miyamna support tawbiduna popi pambi thararoi atopa pambi sing thajarage haibirakpa asigidamak miyambu thagali biren Chief Minister N Biren Manipur gi sakhau GI black rice ahan boina Europe ta thanaba flag off tawkhre sakhau gi pothok sing adu Northeastern Regional Agriculture Marketing Corporation Limited Manipur Organic Mission Agency MoMA amadi Department of Agriculture na puna market tawni CM Secretariat mamangda pangthukiba thoram aduda Additional Chief Secretary P Baifai MoMA gi Project Director Devadatta Sharma amadi atai official kayana saruyaki thoram ga mari lainana Chief Minister N Berena thoram asi picture abasu yamna maru oiba amani khalaga mahak saruyabani madudi aikhoina section haudabadigi lamdam asida phangba King Silisu atop state singda geotech to honkhre adubo sakhau asidi state asina geotech tawrabana atop state amatana makhoi gini haibi yaroi haina phungdorakhi atop pawamana veterinary sanglen bu tourist home ni haizilaga sel laukthoklamle club sing haukibe English ngani ga taraga nithuidagi taraga teret phawgi matamda hairok part 2 veterinary hospital gi building bu mafam sadaba mada sajilaga tourist home ni haijinduna achobu senpham ama lana lauthoklamba club singna thingnare hairok part 2 thoksom laikai gi mipun sangda club mari haibisi thoksom laikai youth club TLYC Eastern Blooming Club EBC nongpok nganba youth development association NNYDA amadi Divine Nongpok Ningthau Youth Club DNNYC gi thawpubusing yauna pangthok pawgi mifam amada NNYDA gi Joint Secretary Laisram Milanna mathaki wafam asi phongdokhibane Milanna makhatana hai haukiba sai English ngani ga taraga nipana thugai khraba CIC Hairoki building asigi bill ama English ngani ga taraga mapanda kaithokre haina media gi thongda Hairoki club kharana haibirakpa si yamna leba phai kaithokhiba senpham asigi matangna mari leinaba department gi miyoi singamadi sel kaithoklamliba contractor adugi mathakta afaba thabak tawbiningba Hairoki club organization lanai miyoi khudimak punna khusamnaraga asumba thidokminasi amadi ain gi mating lauduna chenara miyoi sing serak piansi club singasina makhatana thigatlubada haukiba English singani ga taraga ni thoidigi English singani ga taraga teret ki March tha phawbagi manungda tawramba fact finding kharasu thengnare hairaduna Milanna makhatana hai Hairok part 2 mayai laikai polo ground asi lanai miyoi amagi mingda pata pansilaga police station sanaba yenthoklamle masigi mathakta miyamgini haina leiramba marriage hall ama loinana NGO amana miyamgidamak sabiramba changing room amasung police station unthoklamba club singna thigalubuda thingnare makatana Hairok Higher Secondary School gi hanagi cycle set amabu auditorium hall ni haijilaga chawkhraba senpham ama lauthoklamba su thingnare loinana atopa saribe building singa dusu sanction amount ka sanadaba mawongna quality maintain tawdana saramba thingnare Hairok part 2 veterinary hospital gi building su mafam sadaba mada sajilaga tourist home ne haijinduna achoba senpham ama lana lauthoklamba club singna thingnare hairiba fact finding singa si Hairok iramdam asigi chawkhatpa pamlamba club singi naharul sing thokpiraktuna asumba asengbado puthokminaduna afaba khunai ama semnaba hotnaminarasi hainasu Milanna pawgi mifam aduda miyamgi appeal tokhi pawgi mifam aduda club marigi atai thapubusingchu saruk yaki haina palli atopa pawamana Ganga Prasad Saurasia ngasi Manipur gi governor in charge oina wasak lokre Manipur governor Najama Heptullah gi mahut sinduna Sikkim gi governor Ganga Prasad na additional sip lauraduna Manipur gi governor gi fam puna bidam ngasi ayuk Imphal thunglakre man Imphal International Airport ta thunglaba matamna Manipur gi Chief Secretary Rajesh Kumar DGP LM Khautayam Imphal West ki DC TS Kiran Kumar amadi atai civil amadi police ki makok thombo officer kaya laktuna okhi hainasu pawsna phungdorakli Makasa tharakpoi na topa pawkhrana Thaubal district ki BJP gi mandal gi mihut ani congress ta yawrakre
Thawal District BJP Mandal President Case Manglem Amadi Executive Member Waikom Inau Singhana BJP Thadokuna Congress the Yorakpada Okpagi Thoramamangasi Nungtul Congress Bawanda Hanagi CMO Ibopi Amadi MPCC President and Lokena Harau Tam Okpagi Thoram Pangtokre Thoram to the Lokena Fungdok Laduna High BJP Gisana Kanglon Tazadabakaya Lakpadagi Nasidi Kendra Singagi BJP Maru ever Tomikia INC that Yorokle Thawal District BJP gi mihut ani Yorakpa asina maram oiraga lakadoriba election asida Thawal District oina Congress ki mihut mapandagi tadana fangani haina sphungdorakli atopa pawamana sai kunthrarom asibagum lairubadagi CM Birena honaduna hingalaglaba LLI project ki thabak sayen ngayen tawduna board ki sendan pham ohengano LOLIFAD Loktak Lip Irrigation Project Hokibasai Kuntrarongi Matakta Kanamatana Hana Yingbi than Lerambadegi Pam Hawksing Amadi Canal System Punamak Mapam Marankang than Lerambadegi Loktak Lip Irrigation Farmers Development Committee in a Haizabadegi Minister Ern Birena Akanabam Yang Sang Bidun English in a Taragama Paniki Akanaba Matam Krada Canal the Ising Piduna Karip Amadi Rabi Lauroki Tabak Paikatuna Lakli Adu say Kuntrarom Ashibugum Lairaba Loktak Leaf Irrigation Project as Housing Minister Gi Miyang Sangmadagi Pibam Kra Fogalak Pasida Masagi Oizabatiba Mui Krana Sayen Ngayenaba Amadi Board Gi Sendan Pamlambi on Toknanaba Hotnabigano Tauribasi Minister Gi Miyang Sangbiu Hainasu LOLIFADA Chairman and Sanazawan Press Tadurapa Cyril Aman Heidi Cyril Asinahai, Sit Minister in Birena, Loktak Lip Irrigation Project Asi Hingatnanaba, Tabak Paikalapagi, Manungsana, Revised Estimate Ama Siemdana, Centergi, Mari Lenaba, Ministry da, Tabri Project Asi, Nahonana Shambat Hananaba Sanction, Pirakre Haba, Tanare, Adobo, Nazipa Lenga Amadi, LLI Project Asiki, Tabak Tauriba, Mari Lenaba Department, Makedi, Sanction, Tarokibus and Pamado, Kaya no have Ashing Badu Kangandri. Is there a project Amagi Tabak Paikanaba, Center na Paishakia Tarakle Habisi, Prazamiamna Harauningani, Adobo LLI Project Damak Kai Tarakibus Senpam Kaya no have Mayek Singna, Kangan Mangam Dribasi Angakpa Oidi Highness Fundurakli. Atopa Pawaman accident Solabi PHG member Roma the Lupali Sing Taragamanga Mating Pankre. How give August Mapani Ayukta Labak Tibalami accident, Tawdoma the Swap Padagi. Hausi laying duna lady be Tentha Kongbaldigi Sansam Romagi ana laying with the Mating Winaba Ngasi Puna Hingminasi group PhD na Lupali Sing Taragamagi Sil Tengbang Pidun Imungi Awap the Saruyak PhD gi Information and Publicity Secretary Sauba Haikamna Press Tadurap Siro Amanas Fundurakli Atopa Pawamana Mapau Damdigi Purakwi Isingi Pipe Kai Bidigi Kunjasung Mi Painakre Mapau Damdagi Impal East-ki Lamlai Kendrigi Manungsana Leba Takhel Kulgi Tinchingda Sagaliba Water Supply Scheme Yaunaba Purakibi Eshinggi Asoba Pipe Ngasi Ayupung Mapalum Taba Matamda Kanghu Singjin Kuno Kema Singkong Manaki Police Outpost Kanaba Mapamda Pipe Kaibadigi Isau Tokpadigi Kunjasing Mi Paina Krihadi Kema Sangda Tunnel Hutlaga Puraku Eshinggi Asoba Pipe Asi Ngasi Ayuk Kairak Padigi Kanghu Singjin Kuno Kema Singkong Mayada Liba Kaidem Dananjoy Amadi Sursandra Anigi Yum the Eshinggi Isilna Yaisinba Yum Asi Chenthage Toukhare Akaiba Pipe Tigi Kapthorakpe Isingna Takhel Kulgi Labuk Amadi Kanghu Singjin Kuno Gilabukta Tashinbadagi Lafam Khara Isingna Thamjin Kre Eshinggi Pipe Kaiba Duda Lambi Mathakta Turielgi Isilgum Sienbadagi Miyamna Satok Chasin Tawbada Apan Boyki Miyoi Kharanadi Kumaigum Yengnaki Pausi Tabadagi Mari Lenaba Department Miyoi Sing Laktuna Ngasi Nungtil Pung Ama Makhairam Taba Matamda Akaiba Ising Pipe Adu mention ki Panba Yabadi Ngasi Mapau Damdagi Taraklibi Ishing Asina Takhelgi Tinchingda Sagaliba Water Supply Scheme Asida Ahanba Trial Oina Tarakpani Water Supply Scheme Asida Ishing Asi Sengdoklaba Matungda Makhatana Impal East Amadi Impal West ki Mapam Singda Taknaba Apaba Ishing Pangangadoribani Masi Mapau Damdagi Ishing Tarakpada
पाइप कायरिबा असि थाक हंथबा मखलगी इसिंग पाइप पुनबा पाइप सिजनबदगी कायबो ओइगनी हाइनसु थाजनरी अतोप पावमना इसुम कायरब कोमदा थ्रिटन तौरंबगी मरम KRA ना सिंगदोकदबनी हौमी इसुम कायरब कोमदा हौखिबा जुलाई 13 मियोय खरा संगलगलगा नुपी अंगांग फुरमबसिंग कुइरबगी मतुंगा ngarang ikhang khangaudan August 13 पुलिसना मियोय 18 गी मनुंगदा मियोय अनि फगतखिबा इकुई कुइदना KRA कुकी रिवोल्यूशनरी आर्मी गी मियोय नि हाइबा मियोय अनिना इसुम कायरब कोम गी सिप की युमदा संगलक्तुना नमित हुमनी गी मनुंगदा काइथेल मानबिदा लाकदबनी लाक्त्रबदि अफबो ओइरोय हाइना कियन खंगलमले हाइना फेडरेशन ऑफ हॉमी गी पब्लिसिटी सेक्रेटरी डॉक्टर लाइसेंबा मंगांगना प्रेसता थोलकपा सिरोल अमना हाइरि सिरोल असिना हाइ मसाना मसाबा KRA नि हाइजबा मियोय अनि अदुगी मनुंगदा मोंगबु विलेज कांगमोंग खुल मनाक बिष्णुपुर डिस्ट्रिक्ट की सिप दोंगकम गी मसानुपा लेखो हाउनी हाइरिबा लेखो हाउ असि हानसु खुलद संगदुना सेनखाइ थुमखाइ तौबगी रिपोर्ट लै मसिदा KRA गी लुसिंगबसिंग मियोय अनि असि KRA रा हाइबदु मियामदा सिंगदफम थोए करि मरम गी खुल अमगी सिपपु कौरिबनो कोम फुरुबसि मणिपुर गी येक सलाइ लैबा असेंगबा अबोरिजिनी मसिदा कुकी ललहौबसिंगना तोइना अकी तुजुंग पीबसी तौबिरोइदबनी सुहाइरि सेरोलसिना हाइरिबदी इसुम कायरब कोमदा संगलगलगा फुरम लिबा मियोइसिंग अदुगिदमक्ता KRA ना मी थरकलगा खुंजासिंग अकी अखंग पिरम थवोंग असिनदी क्राइम सीनरिबिसिंग अदु KRA गा मरी लैनरे तापनी मतांग असिदा मणिपुर लेंगा की होम डिपार्टमेंट सु तौनरिबा KRA गी लुसिंगबसिंगदा ग्राउंड रूल गी वांगबरा थबक तौदनबा रखतफम तोपा थबकसिंग रखतपियो हाइनसु फेडरेशन ऑफ हॉमी गी सिरोल असिनसु मखाताना फोंदोरगले लुसिलकपोइना ngasi मणिपुर गी COVID-19 अपडेट म्यामना थमजगी म्याम लुफोक्तमिनसी हौखिबा पुंग कुन गी मरिसदा मणिपुर मियोय 737 नौना COVID-19 पॉजिटिव ओइरे दुगा हाइरिबा पुंगफम असिदा मियोय लिसिंग मरिगे 737 ना अपुनबो ओइना कोविड टेस्ट तौखि अदुगा मियोय मापन COVID-19 ना लैखिद्रे अदुगा हाइरिबा ngasi COVID-19 पॉजिटिव ओइखरबा मियोय 737 असि बिष्णुपुरगी 52 संडेलदगी मारी चुचामपुरगी 95 इम्फाल ईस्टगी 152 इम्फाल वेस्टगी 242 जिरीबमदगी 3 कक्सिंगदगी 15 कांगपोकपीदगी 13 नोनेदगी 1 सेनापतिदगी 12 तमेंगलोंगदगी 11 टेक्नोपालदगी 3 थौबालदगी 93 उखुलदगी 13 नि हाइरिबा पुंगफम असिदा लैखिद्रबा मियोय मापन सिदी बिष्णुपुरगी 2 नि चुचामपुरगी 1 इम्फाल ईस्टगी 1 इम्फाल वेस्टगी 1 कांगपोकपीदगी 1 थौबालदगी 2 अमसुंग उखुलदगी 1 नि हाइरि अदुगा पुना मियोय मापन असिगा थारकान अपुनबन हौजिक फावबर मणिपुर COVID-19 पॉजिटिव ओइदुना लैखिद्रबा मियोय मसिंग लिसिंग अमगा 7 सुरे हाइनसु रिपोर्ट असिना मखाताना फोंदुरगली दुगा म्याम हौजिक ओइनादि मतांगसु लुसिंजरगे मरुइबा इ पावक्सु म्याम अपडेट सुंसोय सोइदुना पिजरखिगे म्याम गामिनकिसि हाइनसु चैनल असिगी मेखेदगी थमजरी दुगा हौजिक ओइनादि मतांग साइदा लुसिंजरगे सोकिबि यावसुम नांगाकपिगने थैंक यू